ꯔꯦꯁꯤꯄꯤꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥꯍꯩ ꯊꯣꯡꯕ ꯕꯣꯟꯊꯨ ꯑꯃꯈꯛꯅ ꯉꯥꯍꯩ ꯊꯣꯡꯕ ꯆꯥꯕꯤꯔꯧ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯅ ꯊꯣꯡꯖꯔꯤꯁꯦ ꯉꯥꯍꯩꯗꯨ ꯁꯤꯗ ꯂꯩꯔꯦ ꯆꯥꯎ ꯆꯥꯎꯅ ꯄꯤꯁ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨ ꯄꯤꯁ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯑꯗꯩꯗꯤ ꯁꯤꯗ ꯑꯁꯤꯅ ꯔꯧ ꯃꯆꯥꯅꯤ ꯃꯤꯔꯒꯥ ꯃꯆꯥ ꯔꯧ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯏꯪꯊꯝꯊꯥꯒꯤ ꯂꯩ ꯁꯥꯠꯄꯤ ꯀꯣꯕꯤ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯀꯩꯀꯥ ꯃꯈꯥꯏ ꯐꯖꯅ ꯑꯗꯩꯗꯤ ꯃꯆꯨ ꯑꯃꯨꯛ ꯍꯥꯞꯈꯥꯏꯒꯅꯀꯣ ꯏꯁꯇꯦꯟꯒ ꯍꯥꯞꯄꯦꯍꯦ ꯏꯁꯇꯦꯟꯁꯤꯒ ꯂꯥꯛꯑꯣ ꯑꯝꯇ ꯂꯥꯏꯟꯗ ꯂꯩꯌꯣ ꯃꯌꯥꯝ ꯉꯥꯍꯩ ꯊꯣꯡꯗꯣꯏꯅꯤꯁꯦ ꯌꯣ 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 ꯃꯌꯥꯝ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯇꯥꯎꯕꯗ ꯍꯥꯏꯐꯦꯠꯇꯤ ꯋꯥꯈꯔꯦ ꯍꯥꯏꯕꯗꯤ ꯊꯥꯎ ꯄꯣꯛ 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 ꯆꯣꯡꯉꯦꯗꯣ ꯑꯩꯅ ꯃꯩꯁꯦ ꯂꯩꯊꯔꯒ ꯉꯧꯕꯅꯤꯗꯣ ꯌꯥꯝꯅꯗꯤ ꯆꯣꯡꯍꯧꯗ꯭ꯔꯦ ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯀꯤꯅ ꯍꯦꯜꯃꯦꯠ ꯀꯣꯞꯁꯜꯂꯒ ꯇꯧꯔꯦꯕ ꯈꯪꯕ ꯆꯣꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯅꯀꯣ ꯑꯍꯥꯟꯕꯅꯤ ꯉꯥꯍꯩꯁꯦ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯣꯟꯙꯨꯒꯤ ꯀꯩꯅꯣ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯆꯥꯗꯕ ꯌꯥꯗ꯭ꯔꯦ ꯃꯨꯛꯕꯥꯡ ꯈꯔ ꯇꯧꯔꯛꯀꯦ ꯑꯁꯤꯅ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯩꯖꯥꯡ ꯑꯃ ꯊꯣꯡꯕꯗ ꯃꯔꯩ ꯃꯨꯟꯅ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯆꯜꯂꯒ ꯇꯧꯕꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯇꯍꯥ ꯊꯣꯡꯕꯗꯤ ꯍꯥꯎꯇꯕꯅꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯃꯩ ꯁꯨꯃꯥꯏꯅ ꯂꯩꯊꯕꯤꯔꯣ ꯏꯁꯇ꯭ꯔꯤꯝꯗꯀꯣ ꯑꯝꯇ ꯉꯥꯏꯈꯣ ꯂꯥꯏꯟꯗ ꯂꯩꯕꯤꯌꯨ ꯉꯥꯏꯈꯣ ꯃꯌꯥꯝ ꯇꯧꯖꯔꯛꯀꯦ ꯉꯥꯍꯩ ꯊꯣꯡꯕꯅꯤ ꯃꯌꯥꯝꯅꯀꯣ ꯏꯁꯇꯦꯟ ꯄꯥꯜꯂꯤꯃꯤ ꯃꯃꯥꯡꯗ ꯄꯥꯜꯍꯧꯗꯕꯗꯨꯅ ꯃꯣꯅꯣꯁ ꯀꯣꯂꯤꯇꯥ ꯄ꯭ꯂꯤꯖ ꯍꯦꯜꯞ ꯃꯤ ꯁꯤꯗ ꯂꯩꯔꯦ ꯉꯥꯍꯩꯗꯨ ꯁꯦꯀꯣ ꯃꯌꯥꯝ ꯂꯥꯏꯠꯁꯦ ꯈꯤꯇꯪꯗꯤ ꯃꯝꯃꯦꯀꯣ ꯂꯥꯏꯠꯇꯨꯗꯤꯁꯦ Itu what banana timal? Banana tu? Okay. Maldo. Very good.
গৌৰীপুৰ হয় নেকি? এই গৌৰীপুৰ থানাৰ এই যে ব্ৰহ্মপুত্ৰ ইণ্ডাষ্ট্ৰিয়েল পাৰ্ক আছে তাতে বনাও অঁ দুৰ্গেশ ফুলকবি আৰু বিলাহী মিলি দুৰ্গেশ ফুলকবি বিলাহী লৈ আহে Thế rồi, tôi lấy này. Mẹ mà chụp xí. Mà chụp khá hạp phê. Ở đây gây đi. Moro suba. Ở đây gây đi. Cái kia है? Zira powder. Zira powder is finished. Mai làm tao ột xí. Kopi cái sumai trâu trâu nữa thuồng mà cái hao vậy quá. Em lật cái lạc béo, ngà hay thuồng ba xe này là gì, ngà gì, em kopi đó bami, ubra. Thế ngà, cháu đó ngà hay sumai cháu nó pro con gì. Phải không có giàu này, phải không có gì nó xem mất lắc này con mèm, thế sumai đó. Cho nên ngà tông này là hạt cái, kí là cái tôi, kí số gì? Bilai này nè. Bilai মানে পাউডার হচ্ছে বিলাই তো একদম মুড়ি গুন্ডা হয়ে গেল mukbang mana mo ka nga mahiya kasi oh my god isi nga sabi ni ko dang lang susarok to ba ni mà mình ni không cái đó một cái cục sân chỉ có giang nó sầu còn là cái này thùng nung đi hấp cái này advance giang nó muốn nó bay nó có mềm đạp xe đâu biểu lão hồng này thì sao lão chắc làm mà bố chắc làm mà đi aro thà này tôi quản nó kỳ gì nói chưa quán tôi học thì mình câu đôi cái gì tên là gì দাদা নাই মই তো এবার গরিব হবো সবর বেশি পাবো আমার তো মানে বাইক সব লোক মিলামিলি করে যাবো হবে রে দিমদে দিমদে কি কলিং দিন দিলে নহবো না আর হবে দে দিমদে কি দিন দিব কলিং 200 টাকা তেল হ্যাঁ দে কথা তো বলিয়া ঠিক আছে আর পয়সা বলা তারপর টান পায় নাকি Cuma nunggu apa? Aku deh jende maksud kau di sana. Hello, Snow ma'am.
ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯣꯝꯗ ꯄꯣꯠ ꯑꯃꯒ ꯁꯣꯏꯔꯦꯕꯀꯣ ꯃꯈꯥꯔꯣꯝꯗ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯇꯨꯜꯁꯤ ꯔꯥꯅꯤ ꯁꯔꯃ ꯀꯩꯅꯣ ꯆꯠꯄꯤꯟ ꯀꯩꯅꯣ মনোজ ওলাও এই মনোজ তই দেখাই দিবি বোলে কৈছে আমাৰ মাইকীয়ে নাজানো দেখিব মন কৰে নেকি মৰম কৰিছে নেকি ইবাকে মনোজ কলিতা হা হা ꯍꯣꯏ ꯔ ꯎꯕ꯭ꯔꯣ ꯃꯌꯥꯝꯁꯦ ꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯗ মনোজ কলিতা ইবাকে মনোজ কলিতা মনোজ কলিতা এইছা এই চিন্তা রাখি দিবি ꯃꯌꯥꯝ ꯀꯔꯝꯕ ꯉꯥ ꯄꯥꯝꯒꯦ ꯑꯁꯤ ꯉꯥꯁꯤ ꯄꯥꯝꯕ꯭ꯔꯣ ꯁꯦ ꯔꯧ ꯃꯆꯥ ꯑꯁꯤꯅ ꯍꯌꯦꯡꯒꯤ ꯇꯌꯥꯔꯤ ꯑꯁꯤꯅ ꯉꯥꯍꯩ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯃꯔꯣꯟꯗꯗꯤ ꯑꯁꯤꯁꯦ ꯀꯩꯅꯣꯁꯨ ꯍꯥꯏꯀꯣ ꯍꯤꯂꯣꯟꯁꯨ ꯍꯥꯏꯀꯣ ꯄꯪꯀꯖꯁꯨ ꯍꯥꯏꯅꯔꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯔꯣꯟꯗꯗꯤ ꯉꯥꯍꯩ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯅꯤ ꯁꯨꯝ ꯍꯥꯏꯗꯣꯏꯁꯦ ꯉꯥꯍꯩ ꯊꯣꯡꯕ ꯍꯥꯏꯗꯣꯏꯅꯤꯀꯣ ꯉꯥꯍꯩ ꯇꯥꯎꯔ ꯊꯣꯡꯕ ꯍꯥꯏꯅꯀꯣ ꯂꯣꯀꯦꯜ ꯐꯗꯤꯒꯣꯝꯒ ꯀꯛ ꯈꯣꯠꯇꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯧꯔꯦ ꯍꯥꯡꯉꯁꯤꯀꯣ ꯏꯁꯤꯡ ꯑꯁꯥꯕꯅ ꯊꯤꯠꯄꯅꯤꯅ ꯏꯟꯖꯥꯡꯅ ꯁꯧꯒꯠꯂꯦ ꯑꯗꯨꯒ ꯌꯦꯡꯁꯤ ꯋꯥꯎ ꯃꯆꯨꯁꯤꯁꯨ ꯐꯖꯔꯤꯅꯦ ꯏꯇꯥꯎꯕꯤꯅ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯇꯥꯎꯕꯤꯒꯤ ꯋꯥꯍꯩ ꯃꯇꯨꯡ ꯏꯟꯅ ꯉꯥꯍꯩꯁꯤ ꯊꯣꯡꯖꯕꯅꯤ ꯉꯥꯍꯩꯁꯤꯗꯤ ꯑꯩ ꯆꯥꯗꯕꯅꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯑꯗꯣ ꯏꯇꯥꯎꯕꯤꯒꯤ ꯀꯩꯅꯣ ꯀꯃꯦꯟ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯔꯕꯅꯤ ꯉꯥꯍꯩꯁꯦ ꯏꯇꯥꯎꯕꯤꯅ ꯍꯥꯏꯔꯛꯄ ꯀꯨꯏꯔꯦꯀꯣ ꯁꯦ ꯉꯥꯍꯩ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯉꯥꯍꯩꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯧꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟꯗ ꯇꯛ ꯇꯛ ꯇꯧꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯈꯛꯇꯪ ꯆꯪꯍꯟꯁꯤ ꯉꯥ ꯍꯥꯞꯄꯕꯅꯤꯅ ꯑꯩ ꯃꯈꯥꯗ ꯊꯕꯛ ꯑꯃ ꯇꯧꯈꯤꯒꯦ ꯁꯤ ꯉꯥ ꯑꯍꯨꯝꯁꯤꯅ ꯍꯌꯦꯡꯒꯤꯀꯣ ꯑꯩ ꯇꯤꯟꯇ ꯃꯥꯁꯇꯨ ꯀꯥꯂꯤꯕꯔꯥꯝ ꯀꯅꯥꯅꯣ ꯕꯨꯕꯨ ꯒꯦꯃꯤꯡ ꯍꯥꯏꯁꯤꯅ ꯃꯨꯊꯥ ꯀꯩ ꯇꯧꯁꯜꯂꯛꯑꯦ ꯀꯅꯥꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯦꯅꯦ ꯃꯣꯅꯣꯖ বা মানে আমাৰ ৰখাই কৈছে কি নাই নখফেট কৰিছে মানে অলপ মানে হাঁহিছে বোলে এনেকুৱা মৰমটো দিছে বোলে সেইটো কৈ আছে আমাৰ মাইকীয়ে বা মাইকীটোৱে ক থেংক ইউ বুলি ক থ্যাংক ইউ শুনিছে নেকি ꯇꯥꯕ꯭ꯔꯥ ꯊꯥꯔꯥꯅꯤ থেংক ইউ হাইৰে তোরা ভোট খেতে যাবি ꯁꯣꯏꯗꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇ꯭ꯔꯣꯕꯅꯤ ꯍꯥꯎꯔꯅꯤ ꯐꯖꯅ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯑꯁ ꯇꯧꯔꯛꯇꯣꯏꯅꯤ ꯉꯥꯍꯩꯁꯦ ꯉꯧꯕ ꯃꯇꯝꯗ ꯑꯩ ꯍꯦꯜꯃꯦꯠꯀ ꯎꯞꯄꯦ ꯕꯥꯏꯛꯀꯤ ꯍꯦꯜꯃꯦꯠꯀ ꯎꯞꯈꯥꯏꯈ꯭ꯔꯦ ꯑꯩ ꯕꯛ ꯕꯛꯀ ꯊꯣꯡꯉꯛꯇꯅ ꯑꯗꯣ ꯑꯗꯨ ꯀꯣꯏꯁꯨ ꯑꯣ ꯊꯥꯎꯗꯤ ꯂꯣꯏꯔꯦꯅ ꯊꯥꯎ ꯊꯣꯛꯑꯦꯕ ꯁꯤꯁꯨ ꯑꯩ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯕꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕ ꯀꯩꯀꯔꯥꯡꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯉꯥꯍꯩꯁꯦ ꯉꯥꯇꯣꯏ ꯊꯣꯡꯕꯗꯤ ꯌꯥꯡꯈꯩꯔꯛ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯅꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯥꯎꯔꯒ ꯊꯣꯡꯕꯁꯦ ꯕꯣꯟꯙꯨ ꯑꯃꯈꯛꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯣꯡꯖꯕꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯎꯅꯕ ꯍꯥꯏꯅ ꯑꯩꯁꯨ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁ ꯑꯃꯗ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯣꯏꯗꯅ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇ꯭ꯔꯣꯕꯅꯤ ꯃꯨꯛꯕꯥꯡꯒꯤꯅꯤ ꯑꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯑꯩ ꯂꯥꯏꯚ ꯊꯥꯖꯒꯦ ꯑꯁꯤ ꯂꯣꯏꯔꯒ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯧꯔꯕꯅꯤ ꯐꯗꯤꯒꯣꯝ ꯅꯨꯡꯒꯣꯝꯒ ꯍꯥꯞꯄꯒꯀꯣ ꯁꯨꯝ ꯂꯣꯏꯁꯤꯟꯖꯧꯔꯕꯅꯤ ꯂꯥꯏꯐꯁꯦ ꯑꯗꯣ ꯃꯨꯛꯕꯥꯡꯁꯦ ꯐꯖ ꯁꯦꯠꯊꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯈꯥꯔꯣꯝꯗ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯝꯃꯨ ꯁꯧꯔꯤꯁꯦ ꯄꯨꯁꯨꯛ 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 ꯑꯩ ꯁꯧꯔꯦ ꯐꯖꯅ সুর মারবি কেটে बाहर जाओ
আমি ইয়াতে থাকলে যাবা নোৱাৰো হয় ইয়াৰ পৰা চাই লাগবা লাগিব তেতিয়া যাবা লাগিব হয় আমি একেলগে দুইজনক ক্লিন কৰি দি দিব এলজি মানুহ আছে আমি বলবো এলজি মানুহ পুরা দিলাম মাছ মানে তো পুরা যদি বিক্রি করে তাতে পুরা হয়ে যাবে না হয়ে যাবে হবে না খালি সেকেন্ড করব পারিব না করব সেখানেও কৰিব নোৱাৰে যাবা সন্দনে পাৰিব বেলেগে নোৱাৰে Lady. मैम लाक्चरे मखा थबक अमा तौजरुबनी लो मैम पोन लगे असे कोबी से ओनली 30 रुपीस खतनी को किलो गुम हेलंगनी को दो अखो सोंदना क्या पीरिबा इंता पिरो थाने थाने पिरो लाई कोबी फूल कोबी मसा मसा अचौबसु जोली अचौबदो ने चानिंगना अचौबदो ले तबनी अचौबदो ले कानदे नो मसा मसा सिना मु सेम दे बिदि सुमाइना सुम पास तामथोगा हापा यायबको जे किलो द लुपा कुंथ्रा सुम उचा बनी को म्या अहोंग मा चाउ पोनी असेन लुपा क्या नो लुपा निफु किलो से किलो मा का क्या नम हेन मनी से लापतक ना yang nong tasni le pharakan tomato tu thang lak pa jaro ai loi makha da loi sando khale paka da do tomato su lupa kunni aku siga di jam honge asiga suwari ma lei ba ko ngan bazar se chatta di ngan bazar se chatta di sum keno tawi tangi thengan na chatta ba ko pot lei ga ni di ko ai tilo om ta sangre tilo om ta le mi ne ai di khang da ni mem era as ngai chong drop pisa mem chong drop je bondhu gi da magdani ko bondhu na ai ngon da sumai harak pase ai su interest ama nei ba ko mem su sumai na comment to biro mong da haibiro sa biro ai khoi mete gi sinja ko sa nu ama hai na ta bi da ko mem ai su khangi sa nu ama saraga viewers kai krang heli kholi hai ba do ko do ai di khoi di sa se nuai je de ba ko sa ba thak pa do mayam do uchara ba do nuai te ko do na sa je de bani mayam waro bi roi na khale do khoi mete gi sinjak ta mong thong ga mong sa biro ka hai ba di do tau jara ke mayam ai su interest ma lei dana ko cheni si yang se mathel se loirak to re फदिगोम से लोकल फदिगोम नि मैम से इंधम थागी मनम दि से लेदना मनम दे मैम लाइव ते जेंगबिदब मैम पुना मकबो बि समर ब्लॉग ना इकाई खुंदबो सेरी मैम लाइक मसा am tang tawbiramu लाइक से हजि फावबो आंग तंग दि फंगदरी मैम अदो इकाई नि वारी नि लाइक से तक तक कायना नंबिरामु पिरके के इधरो ट्रेन थाबिरो हाइब्रो कोबी लेसिबो सिगा होंगे थरानी ट्रेन थारक तारे ने ट्रेन थाबिरके ट्रेन दा
ꯎꯈ꯭ꯔꯨꯜ ꯊꯥꯔꯥꯅꯤꯁꯤꯕꯨ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯅꯣ কি থারানি লগত কথা পাতিব নেকি অসমীয়া অসমীয়া বুজি পায় নেকি থাৰানি তো অসমৰ মানুহ যদি হয় তে অসমৰ কথাটো গম পাব লাগে হয়নে নহয় বুজিব লাগে হা থাৰকে ꯁꯣꯏꯗꯅ থাꯔꯛꯀꯦ ꯃꯌꯥꯝ ꯍꯩꯖꯥꯡꯁꯦ ꯁꯧꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯦꯅ ꯂꯧꯖꯔꯒꯦ ꯑꯗꯨꯅ ꯐꯤꯅꯤꯁꯤꯡꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯔꯒ ꯐꯗꯤꯒꯣꯝ ꯅꯠꯇꯦꯀꯣ ꯃꯔꯣꯏ ꯆꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯔꯣꯏꯁꯤꯁꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯨꯝ ꯂꯥꯟꯅ ꯂꯧꯒꯅꯨ ꯁꯤ ꯃꯔꯣꯏꯁꯦ ꯔꯥꯡꯃꯨꯛ ꯀꯥꯏꯗ꯭ꯔꯤꯀꯣ ꯑꯁꯤꯒꯤ ꯃꯔꯣꯏꯁꯦ ꯂꯨꯄꯥ 200ꯇꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯌꯥꯝꯅ ꯍꯣꯡꯉꯤ ꯑꯐꯕ ꯏꯁꯄꯤꯁꯦꯜ ꯃꯔꯣꯏꯅꯤ ꯑꯗꯣ ꯑꯩ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯗꯤꯕꯤꯗ ꯍꯥꯞꯄꯒꯤꯁꯨ ꯔꯦꯗꯤ ꯇꯧꯔ ꯂꯩꯖꯔꯤꯃꯤ ꯑꯗꯨꯗꯣ ꯑꯩꯅ ꯃꯇꯝꯁꯦ ꯁꯪꯗꯕꯗꯒꯤ ꯇꯛꯄ ꯐꯪꯗ꯭ꯔꯦ ꯑꯁꯤꯁꯦ ꯌꯦꯡꯉꯨ ꯌꯨꯝꯗꯒ ꯄꯨꯔꯗꯤꯕꯀꯣ ꯑꯍꯟꯁꯤꯡꯅ ꯌꯥꯝ ꯍꯔꯥꯎꯅꯦꯕꯀꯣ ꯍꯣꯡꯉꯦꯕꯁꯦ ꯀꯤꯂꯣ ꯑꯃꯔ ꯌꯦꯡꯁꯤ 1 ꯀꯦꯖꯤ ꯇꯨ ꯁꯤ ꯂꯩꯀꯣ ꯊꯥꯁꯦ ꯎꯕ꯭ꯔꯥ ꯃꯌꯥꯝꯗꯨ 1 ꯀꯤꯂꯣ ꯀꯦꯖꯤ ꯑꯃꯅꯤꯀꯣ ꯂꯨꯄꯥ 200ꯇꯅꯤ ꯑꯐꯕ ꯏꯁꯄꯤꯁꯦꯜ ꯄꯣꯠꯅꯤ ꯑꯁꯤꯒꯤ ꯍꯣꯡꯕꯁꯨ ꯂꯩꯀꯣ 150 ꯇꯥꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯨꯞꯄꯦ ꯑꯗꯨꯗꯤ ꯅꯨꯡꯉꯨ ꯀꯔꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯁꯤ ꯕꯖꯥꯔꯒꯤ ꯄꯣꯠꯁꯦ ꯉꯁꯤꯅ ꯁꯨꯝ ꯇꯧꯖꯔꯒꯦ ꯐꯤꯅꯤꯁꯤꯡꯒꯤ ꯃꯔꯣꯏ ꯍꯥꯞꯄꯦ ꯁꯤ ꯂꯨꯄꯥ 5 ꯄꯤꯕꯤꯁꯦ ꯀꯩꯁꯨꯝ ꯌꯥꯎꯄꯣꯟꯇꯦ ꯅꯥꯝꯒꯤ ꯃꯔꯣꯏꯅꯤ ꯄꯥꯀꯦꯠꯇ ꯌꯥꯝ ꯌꯥꯎꯗꯦ ꯄꯥꯀꯦꯠꯇ ꯆꯥꯗꯣꯏꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯕꯅꯅꯦ ꯀꯤꯂꯣ ꯑꯃꯃꯝ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯗꯤꯄꯤ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯇꯧꯕꯁꯤꯅ ꯑꯁꯤꯅꯁꯨ ꯃꯅꯝ ꯅꯨꯡꯁꯤꯅ ꯆꯥꯕꯁꯨ ꯍꯥꯎꯋꯤꯅꯀꯣ ꯑꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯩ ꯐꯖꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯒ ꯇꯛꯈꯥꯏꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯩꯖꯥꯡꯁꯦ ꯑꯩ ꯏꯇꯣꯝꯇꯅꯤ ꯆꯥꯗꯣꯏꯁꯤꯀꯣ ꯃꯥꯛꯇꯤ ꯉꯥꯍꯩꯁꯦ ꯆꯥꯗꯦ ꯑꯗꯨꯅ ꯑꯁꯦ ꯐꯗꯤꯒꯣꯝꯁꯦ ꯁꯨꯃꯥꯏꯅ ꯄꯦꯟꯅ ꯍꯥꯞꯊꯔꯒꯦ ꯐꯗꯤꯒꯣꯝꯒꯤ ꯐꯗꯤꯒꯣꯝ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤꯕꯣ ꯂꯨꯄꯥ 10ꯒꯤ ꯃꯄꯨꯟ 30ꯃꯨꯛꯅꯤ ꯇꯧꯔꯤꯁꯦ ꯐꯗꯤꯒꯣꯝ ꯆꯥꯏꯔꯦ ꯃꯌꯥꯝ ꯍꯩꯖꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯈꯛꯇꯪꯁꯦ ꯑꯩ ꯄꯥꯟ ꯏꯔꯣꯟꯕꯗ ꯍꯥꯞꯀꯦ ꯁꯦ ꯄꯥꯟ ꯏꯔꯣꯟꯕ ꯄꯥꯟ ꯏꯔꯣꯟꯕ ꯁꯦ ꯄꯥꯟ ꯏꯔꯣꯟꯕꯗꯅꯦ ꯍꯥꯞꯄꯤꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯄꯥꯟ ꯏꯔꯣꯟꯕꯁꯤꯁꯨ ꯄꯥꯟ ꯏꯔꯣꯟꯕꯗ ꯍꯥꯞꯆꯜꯂꯦ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯍꯩꯖꯥꯡꯁꯦ ꯁꯥꯏ ꯃꯇꯦꯛꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯏ ꯃꯇꯦꯛꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯕꯤ ꯁꯃꯔ ꯕ꯭ꯂꯣꯛꯅ ꯑꯃꯨꯛꯀ ꯑꯃꯁꯨ ꯍꯟꯖꯟ ꯍꯥꯏꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯨꯛꯕꯥꯡꯃꯨꯛ ꯇꯧꯊꯔꯒꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯃꯩ ꯃꯨꯊꯠꯂꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯒ